ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯆꯦ, ꯀꯀꯥꯅ ꯉꯈꯥ ꯄꯤꯔꯝꯕꯅꯤ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯝꯃꯨ. ꯑꯩꯅ ꯂꯣꯏꯅ ꯃꯜꯂꯝꯃꯕꯅꯤ, ꯑꯗꯨ ꯑꯣꯏꯅ ꯆꯥꯁꯦꯕ, ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ. ꯂꯂꯩꯕꯤꯅ ꯆꯠꯄ ꯍꯧꯈꯤꯕꯒ ꯇꯣꯟꯗꯣꯟꯕꯅ ꯊꯧꯕꯕꯨ ꯁꯧꯒꯠꯄꯤ. ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ. ꯃꯐꯤ ꯃꯔꯣꯜꯒꯗꯣ ꯎꯐꯨꯟ ꯉꯥꯛꯇꯅꯤ. ꯄꯨꯔꯥ ꯏꯔꯣꯏꯗ ꯍꯦꯜꯂꯦ ꯃꯣꯠꯄꯗ. ꯇꯣꯟꯗꯣꯟꯕꯅ ꯎꯐꯨꯟꯁꯤꯡ ꯑꯗꯣ ꯀꯕꯨꯛ ꯀꯕꯨꯛ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯤ. ꯗꯥ ꯊꯧꯕ, ꯑꯌꯨꯛꯁꯤꯗ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯥꯎꯕꯒꯤ ꯂꯦꯕꯦꯜꯁꯤꯕꯣ? ꯊꯧꯕ ꯈꯣꯟꯖꯦꯜꯒꯗꯤ ꯐꯩ ꯐꯥꯏꯔꯗꯨꯅ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯤ. ꯉꯔꯥꯡꯒꯤꯒ ꯄꯨꯂꯞ ꯐꯨꯒꯠꯂꯤꯅꯤ. ꯉꯔꯥꯡꯗꯨ ꯕꯔꯇ ꯇꯥꯗꯅ ꯊꯛꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯐꯨꯒꯠꯄꯅꯤꯗ. ꯑꯁ ꯂꯣꯏꯔꯦ. ꯑꯌꯨꯛꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯗꯤ ꯐꯕ, ꯃꯥꯃꯅ ꯑꯃꯨꯛ ꯆꯩꯕꯤꯔꯅꯤ. ꯇꯣꯟꯗꯣꯟꯕ, ꯅꯪ ꯃꯥꯃꯒꯤꯕꯣ ꯀꯩꯝ ꯈꯜꯂꯨꯅꯨ. ꯃꯆꯥ ꯑꯅꯤ ꯁꯨꯕ ꯅꯠꯇꯦꯕ. ꯑꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯑꯇꯩ ꯃꯆꯥ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯆꯩꯕ ꯉꯝꯄꯣꯠꯇꯦꯗ. ꯑꯩꯅ ꯑꯗꯨꯝ ꯉꯝꯃꯒ ꯂꯩꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯀꯩ ꯕꯤꯠꯇꯅꯣ ꯊꯤꯛ ꯊꯤꯛꯀ ꯅꯣꯛꯂꯛꯂꯤ ꯅꯨꯄꯥꯗꯣ. ꯑꯗꯣ ꯅꯁꯥꯁꯨ ꯁꯣꯛꯑꯅꯤ ꯍꯥꯏꯕ. ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯄꯥꯔꯒ ꯊꯛꯑꯗꯤ ꯑꯝꯇ ꯂꯧꯈꯠꯄ ꯌꯥꯔꯣꯏꯌꯦ ꯅꯁꯥꯗꯣ. ꯌꯨꯁꯤꯒꯤ ꯋꯥꯗꯤ ꯋꯥꯊꯤꯅꯦ. ꯅꯣꯏ ꯅꯆꯦ ꯂꯦꯝꯇ꯭ꯔꯤꯛ ꯂꯦꯝꯕꯤ, ꯏꯪꯇ꯭ꯔꯤꯛ ꯏꯪꯕꯤ, ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯒꯤ ꯍꯦꯟꯅ ꯏꯪ ꯏꯪ ꯂꯥꯎꯕꯤꯗꯣ, ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯌꯥꯔꯕ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯇꯣꯛꯑꯗꯧꯅꯤ. ꯏꯁ, ꯌꯨꯗꯣ ꯁꯨꯝ ꯊꯛꯑꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ. ꯃꯥꯗꯤ ꯌꯨ ꯊꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯗꯕꯅꯤ. ꯅꯆꯦꯅ ꯄꯥꯝꯗꯦ ꯍꯥꯏꯔꯣ? ꯌꯨ ꯊꯛꯄꯁꯦ ꯅꯆꯦꯅ ꯄꯥꯝꯗꯦ ꯍꯥꯏꯔꯣ? ꯄꯥꯝꯗꯕꯅꯤ. ꯑꯗꯨꯗꯤ ꯊꯛꯄꯁꯦ ꯂꯦꯞꯄꯣ ꯍꯥꯏꯔꯣ? ꯍꯣꯏ, ꯂꯦꯞꯄꯣ. ꯑꯩ ꯆꯦꯗ ꯌꯥꯅꯅꯕ ꯍꯥꯏꯅꯔꯒꯦꯕ. ꯅꯪ ꯉꯝꯒꯗ꯭ꯔꯣꯅꯦ ꯌꯥꯍꯟꯕ? ꯉꯝꯅꯤꯌꯦ. ꯑꯗꯣ ꯌꯨꯁꯤꯗꯤ ꯍꯥꯟꯅ ꯀꯣ ꯗꯥ ꯊꯧꯕ? ꯇꯣꯟꯗꯣꯟꯕꯒꯤ ꯋꯥꯗꯨꯗ ꯊꯧꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ. ꯂꯂꯩꯕꯤꯅ ꯌꯥꯔꯛꯅꯕ ꯌꯨꯁꯤ ꯉꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯆꯥꯝꯃ ꯆꯥꯝꯃ ꯈꯟꯗꯨꯅ ꯂꯩꯔꯤ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯇꯞꯂꯞ ꯃꯔꯣꯜ ꯏꯁꯤꯡ ꯁꯤꯡꯗꯅ ꯍꯥꯏꯔꯛꯏ. ꯑꯣꯏꯔꯣꯏꯗꯕꯗ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ. ꯌꯥꯔꯛꯑꯣꯏꯕ ꯑꯩ ꯈꯪꯉꯦꯕ. ꯅꯆꯦꯒꯤ ꯃꯒꯨꯟꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯦ ꯑꯩ. ꯊꯥꯏꯅ ꯂꯝꯄꯥꯛꯇꯨꯅ ꯁꯥꯟꯅꯔꯨꯁꯤ ꯍꯧꯕ ꯆꯠꯄꯗꯅꯦ, ꯇꯜꯂꯦꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯍꯧꯕ ꯅꯨꯄꯤꯅꯤ. ꯈꯨꯟꯖꯤꯟꯒꯤ ꯂꯝꯄꯥꯛꯇ ꯍꯧꯕ ꯍꯩꯅꯧ ꯍꯦꯛꯎꯁꯦ ꯍꯥꯏꯕꯗ ꯅꯪ ꯂꯩ ꯁꯦꯟꯅꯗꯣꯏꯅ ꯌꯥꯔꯣꯏꯅꯅꯦ ꯌꯥꯔꯛꯇꯕ ꯅꯨꯄꯤꯅꯤ. ꯃꯅꯨꯡ ꯌꯥꯝ ꯀꯟꯕꯅꯤ. ꯑꯣꯏꯔꯣꯏꯗ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯇꯣꯟꯗꯣꯟꯕꯁꯨ ꯊꯧꯕꯒꯤ ꯃꯌꯨꯝꯗꯨꯗ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯄꯨꯔꯛꯂꯤ. ꯑꯩ ꯇꯧꯕꯤꯒꯦꯕ, ꯌꯥꯅꯕ ꯁꯤꯟꯕꯤꯒꯦꯕ ꯗꯥ ꯊꯧꯕ. ꯁꯦ, ꯌꯨꯝ ꯑꯃ ꯆꯠꯁꯤꯁꯦ. ꯅꯪꯅ ꯁꯤꯟꯕ ꯉꯝꯃꯣꯏꯃꯦ. ꯃꯊꯃꯣꯏ ꯌꯥꯝ ꯀꯟꯕꯅꯤ ꯃꯤ. ꯊꯣꯠ ꯊꯣꯠ ꯂꯥꯎꯗꯕꯅꯤ. ꯌꯥꯝ ꯆꯦꯠꯄꯅꯤ. ꯏꯁꯤꯡ ꯐꯥꯎꯕ ꯂꯤꯠꯄ ꯉꯝꯃꯣꯏꯗꯕ ꯊꯃꯣꯏꯅꯤ. ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯒꯤ ꯗꯥꯔꯅꯦꯃꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ. ꯑꯣꯏꯔꯣꯏꯕ. ꯃꯇꯦꯟ ꯑꯃꯨꯛ ꯈꯨꯠ ꯌꯣꯠꯊꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ. ꯑꯩꯅꯗꯤ ꯀꯌꯥ ꯀꯨꯏꯔꯦ ꯍꯥꯏꯔꯛꯏꯁꯦ. ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ. ꯁꯤ ꯑꯗꯨꯝ ꯌꯥꯗꯗꯅ ꯂꯣꯏꯁꯤꯟꯈꯤꯕ꯭ꯔꯥꯁꯨ ꯈꯪꯄꯣꯠꯇꯦ. ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯅꯤ. ꯉꯝꯅꯕꯗꯤ ꯇꯛꯀꯅꯤ. ꯆꯀ꯭ꯔꯤꯖꯥꯎ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯐꯪꯅꯕꯁꯨ ꯑꯩꯗꯤ ꯊꯛꯈꯤꯅꯤ. ꯌꯥꯅꯕ ꯍꯥꯏꯈꯤꯅꯤ. ꯌꯥꯗ꯭ꯔꯦꯗꯅ. ꯌꯥꯗ꯭ꯔꯦ. ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇ ꯇꯥꯝ. ꯇꯣꯟꯗꯣꯟꯕꯗꯤ ꯅꯣꯛꯇꯨ ꯅꯤꯜꯂꯛꯂꯤ. ꯊꯧꯕꯒꯤ ꯋꯥꯔꯤꯗꯨꯗ ꯀꯥꯏꯗꯩꯅꯣ ꯍꯩꯅꯧ ꯍꯦꯛꯄ, ꯁꯥꯟꯅꯕ ꯊꯣꯛꯄꯒ ꯌꯧꯈ꯭ꯔꯦ. ꯌꯥꯝ ꯊꯨꯅ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ. ꯌꯨꯅ ꯃꯥ ꯉꯥꯎꯔꯤꯔꯥ, ꯃꯥꯅ ꯌꯨ ꯉꯥꯎꯔꯤꯔꯥ, ꯀꯣꯛꯀ ꯉꯥꯎꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯤ. ꯑꯩ ꯂꯣꯏ ꯇꯧꯒꯦꯕꯁꯦ. ꯑꯗꯣ ꯗꯥ ꯊꯧꯕꯒꯤ ꯌꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯇꯣꯛꯅꯕꯤ ꯀꯣ. ꯌꯨꯁꯤꯕꯨꯗꯤ ꯍꯌꯦꯡꯗꯩ ꯇꯧꯔꯔꯣꯏꯒꯦꯗ. ꯑꯗꯨ ꯌꯥꯔꯛꯇꯧꯗꯤ ꯃꯥꯟꯗꯦꯗ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪꯕ. ꯌꯥꯅꯤ, ꯑꯩ ꯇꯧꯒꯦꯁꯦ. ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯍꯦ ꯅꯆꯦ ꯏꯕꯦꯝꯃ ꯂꯂꯩꯕꯤꯗꯣ. ꯅꯆꯦ ꯊꯣꯏꯕꯤ ꯁꯛꯍꯦꯟꯕꯤ ꯏꯪ ꯏꯪ ꯂꯥꯎꯕꯤꯗꯣ. ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯈꯨꯅꯨꯡꯁꯤꯃ ꯇꯧꯕꯅꯤꯍꯦ. ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ. ꯋꯥ ꯉꯥꯡꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯤ. ꯇꯣꯟꯗꯣꯟꯕꯗꯤ ꯉꯁꯥꯏꯗꯒꯤ ꯊꯧꯕꯅ ꯁꯪꯒꯠꯇꯅ ꯉꯥꯡꯕꯗꯨꯗ ꯃꯅꯥꯀꯣꯡꯒꯗꯣ ꯅꯥꯕ ꯑꯃ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯂꯤ. ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯞꯅ ꯂꯥꯛꯄꯅ ꯊꯧꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ. ꯀꯨꯟꯖꯣꯗꯤ ꯃꯥꯡꯒꯣꯜꯗꯨꯗ ꯃꯩꯐꯨ ꯇꯦꯛꯑꯒ ꯂꯩꯔꯝꯃꯤ. ꯇꯣꯟꯗꯣꯟꯕꯅ ꯊꯧꯕꯕꯨ ꯄꯣꯕꯣꯏ ꯊꯥꯡꯕꯣꯏ ꯁꯧꯕꯣꯏ ꯇꯧꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯣ ꯎꯕꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯤ. ꯃꯥꯡꯒꯣꯜꯗꯨꯗ ꯍꯦꯛꯇ ꯀꯟꯅ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯂꯤ. ꯍꯥꯏ ꯇꯣꯟꯗꯣꯟꯕ, ꯅꯌꯥꯝꯕ ꯑꯉꯥꯎꯕꯗꯣ ꯊꯤꯜꯂꯛꯏꯕ꯭ꯔꯥ? ꯑꯁ ꯚꯥ, ꯀꯥꯏꯗꯩ ꯑꯉꯥꯎꯕꯅꯣꯃꯤ? ꯅꯆꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯤꯅꯦ. ꯇꯣꯝꯄꯣꯛ ꯍꯦꯔꯣꯅꯤ. ꯍꯦꯔꯣꯗꯨꯅꯦꯃꯤ. ꯌꯥꯝ ꯐꯖꯕꯗꯣ.
ꯌꯦꯡꯕꯗ ꯃꯤꯅꯒ ꯉꯥꯎꯅꯕꯗꯣ ꯃꯆꯤꯟꯒꯗꯨ ꯆꯤꯡꯂꯗꯨꯅ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯖꯔꯤ ꯃꯁꯥꯅ ꯃꯆꯥꯗꯣ ꯐꯖꯩꯒꯁꯨ ꯈꯟꯖꯔꯤꯕ ꯃꯥꯜꯂꯤ ꯃꯥꯃꯥ ꯂꯝꯕꯤꯗ ꯇꯨꯁꯜꯂꯒ ꯂꯩꯔꯝꯃꯤ ꯆꯤꯆꯦꯅ ꯊꯤꯜꯂꯨꯆꯣꯅ ꯊꯤꯜꯂꯛꯏꯅꯦ ꯃꯆꯦꯅ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯤꯅꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗꯨꯗ ꯀꯨꯟꯖꯣꯗꯤ ꯏꯀꯥꯏꯕ ꯑꯗꯨꯝ ꯐꯥꯎꯔꯛꯂꯤ ꯃꯆꯥꯒꯤ ꯈꯣꯡꯉꯥꯎ ꯁꯅꯗꯨꯒ ꯅꯨꯄꯤꯅ ꯌꯥꯔꯛꯇ꯭ꯔꯤꯗꯨꯒ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯕꯨ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯤꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯀꯔꯝꯅ ꯃꯉꯣꯟꯗ ꯌꯥꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯗ ꯈꯟꯕꯗ ꯃꯄꯥ ꯑꯣꯏꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯃꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯕ ꯅꯆꯦꯅ ꯊꯤꯜꯂꯨꯆꯣꯅ ꯊꯤꯜꯂꯛꯏꯅꯦꯕ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯤꯗ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯅ ꯐꯩꯔꯤꯡ ꯇꯨꯔꯦꯡ ꯉꯥꯔꯣꯏ ꯂꯦꯞꯂꯤꯕ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯕꯨ ꯅꯉꯣꯟꯗ ꯅꯅꯦ ꯂꯥꯛꯀꯅꯤ ꯉꯥ ꯂꯩꯔꯨꯆꯣꯅ ꯍꯥꯏꯔꯒ ꯉꯥꯅ ꯀꯗꯥꯏ ꯉꯥꯗꯤ ꯀꯗꯥꯏꯅꯣ ꯕꯕꯥ ꯉꯥ ꯌꯣꯟꯕꯗꯣ ꯉꯥ ꯑꯝꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯏ ꯚꯦꯟꯗꯔꯗ ꯍꯥꯏꯖꯤꯜꯂꯨꯕꯅꯤ ꯌꯨꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯏ ꯌꯨ ꯑꯣꯏꯅ ꯄꯨꯛꯇ ꯍꯥꯞꯄ ꯄꯨꯔꯦ ꯁꯤꯅꯁꯨ ꯐꯔꯦꯗ ꯕꯕꯥ ꯉꯥꯡꯅ ꯄꯣꯀꯦꯠ ꯑꯃ ꯈꯨꯠꯇꯨ ꯁꯦꯠ ꯍꯝꯖꯤꯟꯗꯨꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯅ ꯁꯠ ꯄꯤꯁꯤꯜꯂꯤ ꯗꯣ ꯄꯩꯁꯥ ꯕꯕꯥ ꯑꯃꯨꯛ ꯂꯩꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯋꯥꯔꯦ ꯁꯥꯁꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯗꯦ ꯆꯪꯉꯦ ꯑꯩ ꯇꯨꯝꯃꯨꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗꯣ ꯍꯩꯔꯤ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯕꯗ ꯊꯣꯡꯖꯨꯜꯄꯥꯟꯗ ꯑꯃꯨꯛ ꯈꯣꯡ ꯍꯦꯛ ꯋꯥꯏꯁꯤꯜꯂꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦ ꯑꯉꯥꯎꯕ ꯅꯪ ꯉꯥꯎꯔꯦꯅꯦꯍꯦ ꯅꯪ ꯉꯥꯎꯔꯦꯀꯣ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯅꯪꯒꯤ ꯍꯥꯛꯇꯛꯁꯤꯗ ꯑꯩ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯍꯦ ꯑꯩꯅꯦ ꯍꯩꯍꯩꯗꯈꯩ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯃꯄꯥꯅꯒ ꯁꯥꯎꯅ ꯁꯣꯜꯍꯧꯔꯤꯕꯗꯣ ꯍꯟꯅꯒ ꯌꯦꯡꯕꯤꯔꯝꯕ ꯅꯠꯇꯦ ꯊꯋꯥꯏ ꯍꯦꯛ ꯁꯥꯗꯈꯩ ꯑꯗꯨꯝ ꯍꯩꯔꯪ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯊꯧꯕꯗꯤ ꯇꯣꯟꯗꯣꯟꯕꯁꯨ ꯀꯣꯟꯖꯣꯒꯤ ꯄꯦꯟꯗ ꯈꯣꯜꯂꯥꯎꯗꯨꯗ ꯍꯦꯛ ꯆꯠꯂꯒꯦ ꯍꯥꯏꯁꯨ ꯍꯥꯏꯉꯝꯗ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯂꯥꯎꯅꯕꯒꯤ ꯃꯅꯤꯟꯗꯣ ꯅꯦꯝꯊꯔꯕ ꯃꯇꯨꯡ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯂꯤ ꯃꯥꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯂꯦꯖ ꯆꯠꯀꯗꯣꯏꯅꯤ ꯍꯣꯏ ꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯉꯥꯁꯦ ꯂꯩꯗꯕ ꯌꯥꯔꯣꯏ ꯅꯅꯦ ꯂꯥꯛꯀꯗꯣꯏꯅꯤ ꯑꯩꯅ ꯂꯩꯔꯨꯆꯣꯅ ꯊꯥꯈꯤꯕꯅꯤꯅꯦ ꯑꯗꯨꯒ ꯊꯣꯛꯑꯕ ꯑꯃꯅꯦ ꯑꯗꯨꯝ ꯇꯧꯔꯛꯑꯗꯧꯅꯤ ꯐꯔꯦ ꯊꯣꯛꯑꯁꯤꯁꯦ ꯑꯣ ꯏꯅꯦꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯤꯅꯦ ꯃꯥꯃꯥ ꯍꯣ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕꯗꯨꯅꯕꯨ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯂꯝꯒ ꯂꯥꯞꯄꯅꯦ ꯇꯜꯂꯕꯖꯥꯠꯅꯤꯗ ꯃꯥꯃꯥ ꯊꯣꯛꯑꯁꯤꯔ ꯑꯗꯨꯗꯤ ꯍꯣꯏ ꯊꯣꯛꯑꯁꯤ ꯀꯨꯟꯖꯣꯁꯨ ꯊꯣꯛꯑꯁꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯑꯅꯤꯗꯣ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯤ ꯅꯪꯅ ꯉꯝꯗꯅ ꯍꯦꯛ ꯌꯩꯊꯣꯛꯍꯜꯂꯤꯅꯤꯅꯦ ꯃꯥꯡꯒꯣꯜ ꯀꯥꯕꯁꯤꯁꯨ ꯑꯁ ꯌꯥꯝꯕ ꯑꯩꯅꯔꯁꯤꯕ ꯍꯞꯇꯥꯃꯨꯛꯇꯪ ꯌꯩꯊꯣꯛꯄꯁꯤꯗ ꯍꯞꯇꯥꯃꯨꯛꯁꯤ ꯑꯩꯉꯣꯟꯗꯗꯤ ꯆꯍꯤ ꯆꯥꯝꯃꯒ ꯃꯥꯟꯅꯔꯤꯅꯤ ꯈꯪꯉꯕ꯭ꯔꯣ ꯌꯥꯔꯦꯕ ꯌꯥꯝꯕ ꯃꯟꯗꯦꯁꯦ ꯀꯨꯏꯗ꯭ꯔꯁꯤꯕ ꯋꯦꯅꯦꯁꯗꯦ ꯑꯃꯨꯛ ꯍꯥꯏ ꯃꯟꯗꯦ ꯑꯃꯨꯛ ꯍꯥꯏ ꯅꯪꯅ ꯑꯩꯁꯦ ꯐꯖꯅ ꯉꯝꯃꯤꯗꯨꯅꯤꯅꯦ ꯌꯥꯔꯦꯕ ꯌꯥꯝꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯁꯤꯅꯤꯗ ꯑꯁ ꯍꯧꯖꯤꯛꯁꯦ ꯋꯤꯟꯇꯔꯅꯤ ꯃꯤ ꯑꯃꯇꯪ ꯇꯨꯝꯕꯗ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯅꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯁꯅꯥꯂꯩꯅ ꯀꯩꯔꯞ ꯇꯧꯔꯛꯂꯤ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯤꯍꯜꯒꯗꯨ ꯆꯣꯡꯈꯠꯂꯛꯂꯤ ꯈꯨꯝꯗꯨꯅ ꯃꯥꯟꯅꯔꯨꯗꯧꯁꯨ ꯇꯨꯃꯤꯟꯅꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯁꯜꯂꯛꯄꯗꯨꯗ ꯈꯨꯝꯂꯨꯗ꯭ꯔꯦ ꯁꯅꯥꯂꯩꯗꯨ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯈꯨꯝꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯠ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯥꯏꯌꯦ ꯃꯤꯌꯥꯝꯕꯣ ꯇꯥꯏꯌꯦ ꯃꯤ ꯑꯃꯨꯛ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯃꯔꯩꯁꯦ ꯌꯦꯡꯉꯣꯅꯦ ꯑꯃꯨꯛꯇꯀꯣ ꯃꯔꯩꯌꯦꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯦꯔꯣ ꯎꯅꯁꯤ ꯑꯁ ꯌꯥꯝꯕ ꯍꯣꯔꯦꯟ ꯎꯅ ꯇꯧꯔꯁꯤꯗꯤ ꯍꯣꯔꯦꯟ ꯀꯣꯏꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯕ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯌꯥꯝꯕ ꯍꯥꯎꯋꯣ ꯂꯣꯏꯁꯜꯂꯨ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯁꯅꯥ ꯀꯣꯜꯗꯨ ꯄ꯭ꯔꯞ ꯀꯛꯊꯠꯈꯤ ꯅꯪꯍꯧ ꯂꯥꯛꯍꯧꯕꯒ ꯅꯠꯇꯦ ꯅꯨꯡꯁꯤꯠꯇ ꯍꯦꯟꯅ ꯌꯥꯡꯅ ꯁꯠ ꯀꯣꯜꯗꯨ ꯀꯛꯄꯒ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖ ꯃꯩꯊꯗꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯤ ꯃꯈꯥꯗꯁꯨ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯔꯥꯡ ꯂꯥꯡꯂꯤ ꯃꯧ ꯍꯥꯏꯕ ꯆꯠꯀꯗꯧꯕꯅꯤ ꯃꯥꯡꯒꯣꯜ ꯀꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯑꯗꯨꯗꯤ ꯁꯤꯗ ꯌꯥꯔꯦꯅꯦꯀꯣ ꯆꯥꯎꯕꯒ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯍꯟꯒ ꯆꯠꯂꯒꯦ ꯍꯣꯏ ꯌꯥꯔꯦ ꯃꯣꯏ ꯁꯝꯈ꯭ꯌꯥ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯌꯥꯝ ꯍꯔꯥꯎꯔꯤ ꯇꯧꯔꯤꯁꯦ ꯃꯣꯏ ꯂꯩꯔꯤ ꯑꯩ ꯑꯣꯏꯅ ꯏꯅꯧ ꯅꯧꯊꯣꯔꯒ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯕ꯭ꯔꯣꯖꯦꯟꯗꯣ ꯁꯝꯈ꯭ꯌꯥ ꯌꯥꯔꯦꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯥꯏꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯀꯥꯏꯅꯒ ꯉꯁꯤ ꯉꯔꯥꯡꯁꯦꯅ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯩ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯏꯗꯣ ꯑꯗꯨꯗ ꯂꯣꯏꯔꯕꯅꯤ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯆꯤꯟꯒꯗꯣ ꯄꯩꯔꯞꯀ ꯇꯧꯔꯛꯂꯤ
ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯂꯣꯏꯁꯤꯟꯕ ꯍꯧꯔꯅꯤꯀꯣ ꯍꯧꯗ꯭ꯔꯤꯕꯣ ꯍꯧꯔꯣꯅ ꯊꯣꯏꯕꯗꯣ ꯍꯣꯔꯦꯟ ꯔꯪ ꯀꯩꯀꯥ ꯂꯩꯍꯜꯂꯨꯔꯣ ꯑꯗꯨꯒ ꯃꯤ ꯅꯦꯛꯑꯒꯅꯦ ꯂꯣꯏꯁꯤꯟꯕ ꯍꯧꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯍꯔꯥꯎꯅꯒ ꯈꯨꯝꯂꯛꯂꯤ ꯂꯩꯃꯗꯣ ꯍꯩ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯉꯁꯤ ꯊꯕꯛꯀ ꯆꯠꯂꯣꯏꯗ꯭ꯔꯣ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯏꯚꯤꯅꯤꯡ ꯇꯥꯏꯌꯦꯅ ꯍꯥꯏꯕꯅꯤꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯆꯥꯅ ꯆꯥꯎꯕꯁꯨ ꯊꯕꯛ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯁꯔꯒ ꯃꯇꯩꯃꯁꯤꯒꯅ ꯂꯩꯔꯤꯕ ꯀꯥꯟꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯂꯩꯃꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯆꯥꯎꯕ ꯉꯁꯤꯗꯤ ꯉꯜꯂꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯃꯣ ꯂꯥꯛꯑꯣ ꯆꯥꯎꯕ ꯅꯨꯐꯤꯠꯀ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯇꯣꯡꯈꯥꯏꯅ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯍꯌꯦꯡꯗꯨ ꯅꯪꯁꯨ ꯌꯥꯎꯗꯧꯅꯤꯀꯣ ꯑꯩ ꯂꯩꯀꯥꯏꯒꯤ ꯑꯍꯟꯒ ꯑꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ ꯅꯪ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯆꯥꯎꯕꯗꯨ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯁꯔꯗ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯂꯤ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ ꯁꯔ ꯍꯩꯃꯥ ꯍꯌꯦꯡꯅꯤꯅꯦꯍꯦ ꯃꯉꯣꯟ ꯀꯥꯕꯗꯣ ꯏꯍꯦ ꯁꯔ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯌꯦꯡꯅꯤ ꯂꯩꯃ ꯆꯅꯤꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯨꯗ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯤ ꯆꯥꯛ ꯄꯨꯔꯛꯈꯤꯗꯅ ꯆꯥꯎꯕ ꯃꯇꯩꯃꯁꯤꯗ ꯐꯠꯀ ꯌꯦꯡꯂꯛꯂꯤ ꯌꯥꯔꯅꯤ ꯇꯩꯃꯁꯤ ꯑꯩ ꯑꯦꯟꯁꯥꯡ ꯍꯥꯎꯃꯟꯈꯤꯗꯅ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯛꯏ ꯌꯥꯔꯖꯅꯦ ꯅꯪꯕꯣ ꯆꯥ ꯍꯥꯎꯕ ꯑꯃꯁꯨ ꯊꯛꯁꯤꯗꯅ ꯌꯥꯔꯅꯤ ꯇꯩꯃꯁꯤ ꯍꯌꯦꯡ ꯊꯛꯑꯒꯦ ꯉꯁꯤꯗꯤ ꯄꯨꯛꯁꯤ ꯆꯜꯂꯔꯣꯏ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯉꯟꯅ ꯍꯦꯛꯇ ꯆꯠꯂꯗꯧꯅꯤ ꯁꯤꯗ ꯆꯥꯛꯀ ꯆꯥꯗꯣꯏꯅꯤꯀꯣ ꯌꯨꯝꯗꯒꯤ ꯆꯥꯔꯛꯄꯒ ꯌꯥꯔꯣꯏ ꯆꯥꯎꯕꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯍꯣꯏ ꯇꯩꯃꯁꯤ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯀꯣꯜ ꯇꯧꯈꯤꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯔ ꯑꯩꯒꯤ ꯐꯩꯖꯣꯝ ꯄꯨꯌꯥꯗꯣ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯑꯅ ꯑꯝꯇ ꯍꯥꯏꯈꯤꯒꯦꯅ ꯇꯧꯕꯅꯤ ꯍꯩ ꯌꯥꯔꯦ ꯇꯧꯔꯅꯨꯀꯣ ꯏꯃꯧ ꯍꯥꯏꯕ ꯆꯠꯄꯁꯤꯗꯤ ꯑꯍꯟꯕ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯕꯖꯥꯔ ꯆꯠꯂꯨꯁꯤ ꯅꯪꯒꯤ ꯑꯃꯒꯅꯦ ꯑꯩꯒꯤ ꯑꯃꯒ ꯂꯩꯔꯨꯔꯁꯤ ꯁꯔ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ ꯌꯥꯔꯣꯏ ꯍꯟꯗꯛꯇꯤꯅꯦ ꯃꯐꯤ ꯂꯣꯏꯅ ꯍꯣꯡꯍꯜꯂꯗꯧꯕꯅꯤ ꯆꯥꯎꯕ ꯅꯪ ꯁꯔꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯩꯍꯟꯖꯧ ꯍꯣꯏ ꯌꯥꯝ ꯂꯤꯛꯄ ꯃꯤꯅ ꯂꯩꯊꯣꯛꯇꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯩꯍꯟꯍꯧꯗ꯭ꯔꯕꯗꯤ ꯀꯣꯟꯅ ꯑꯃꯨꯛꯅꯦ ꯍꯟꯅ ꯍꯥꯏꯔꯛꯇꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯇꯩꯃꯁꯤꯒꯤ ꯋꯥꯗꯨꯗ ꯆꯥꯎꯕꯗꯣ ꯃꯈꯣꯜ ꯊꯣꯛꯅꯒ ꯅꯣꯡꯂꯛꯂꯤ ꯍꯣꯏ ꯇꯩꯃꯁꯤ ꯍꯩ ꯌꯥꯔꯦꯀꯣ ꯃꯃꯥ ꯅꯪꯒꯤ ꯊꯣꯏꯕꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯣꯟꯒ ꯇꯥꯗꯦ ꯏꯆꯤꯛ ꯆꯤꯛꯏꯗ ꯉꯁꯥꯏꯗ ꯁ꯭ꯋꯥꯏꯗ ꯂꯪꯉꯝꯗꯥꯏꯅꯦ ꯍꯣ ꯀꯤꯆꯟꯗꯅꯦ ꯂꯣꯏ ꯊꯥꯈ꯭ꯔꯕꯅꯦ ꯑꯩꯅ ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯃꯥ ꯊꯣꯡꯒꯦꯁꯤꯅꯤ ꯉꯁꯤꯗꯤ ꯃꯥ ꯅꯣꯏꯅ ꯊꯣꯡꯉꯒꯦ ꯃꯥꯅ ꯊꯣꯡꯕꯅ ꯍꯥꯎꯏꯅ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯊꯣꯡꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯣꯡꯍꯜꯂꯒꯦꯅ ꯊꯤꯡꯗ꯭ꯔꯕꯅꯤ ꯉꯝꯗ꯭ꯔꯦ ꯑꯃꯃꯨꯛ ꯇꯧꯕꯗ ꯁꯔꯨ ꯁꯌꯥꯡꯒꯁꯦ ꯂꯣꯏꯅ ꯀꯦꯝꯃꯦ ꯑꯩ ꯈꯔ ꯂꯩꯔꯗꯤ ꯃꯧꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯆꯥꯎꯕ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦꯀꯣ ꯅꯣꯏ ꯅꯇꯩꯃꯁꯤꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤꯅꯦ ꯍꯥꯏꯕꯤꯔꯨꯔꯅꯨ ꯍꯥꯏꯔꯤꯌꯦ ꯍꯥꯎꯔꯤꯔ ꯁꯔ ꯍꯦ ꯀꯥꯏꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯡꯁꯦ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯍꯥꯎꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯍꯥꯏ ꯀꯥꯟꯅꯗꯦꯀꯣ ꯍꯥꯎꯈꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯃꯧ ꯂꯥꯛꯇꯧꯔꯦꯅ ꯍꯧꯖꯤꯛꯇ ꯍꯥꯎꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯤꯅꯦꯕ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ 36 ꯑꯃ 39 ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯅꯣꯡꯃꯇ ꯍꯥꯏꯄꯣꯟꯇꯦ ꯍꯧꯖꯤꯛꯇ ꯑꯐꯥꯎꯕꯁꯨ ꯁꯥꯔꯤ ꯅꯨꯡꯁꯤꯗꯕꯅ ꯆꯥꯎꯕꯗꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯅ ꯋꯥꯍꯩꯗꯨꯗ ꯅꯣꯛꯇꯨꯝ ꯅꯣꯛꯈꯠꯂꯛꯂꯤ ꯑꯗꯣ ꯁꯔ ꯏꯇꯩꯃꯁꯤꯅ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯖꯩꯗ ꯊꯥꯏꯅꯒꯤ ꯃꯍꯥꯎ ꯑꯃ ꯆꯦꯜꯂꯗꯅ ꯈꯣꯏꯊꯨꯝ ꯂꯩꯗꯨꯅꯤ ꯂꯩꯃꯗꯤ ꯐꯥꯒꯤꯗꯩ ꯁꯥꯎꯅꯤꯡꯂꯛꯂ ꯃꯥꯜꯂꯤ ꯁꯧꯔꯪꯒ ꯇꯧꯔꯛꯂꯤ ꯆꯥꯎꯕ ꯑꯩꯗꯤ ꯅꯣꯏ ꯁꯔꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦꯗ ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ ꯅꯪ ꯐꯝꯃꯝꯀꯣ ꯄ꯭ꯔꯞꯀ ꯆꯦꯟꯊꯣꯛꯈꯤ ꯍꯥꯟꯅꯒ ꯌꯦꯡꯂꯝꯗꯦ ꯂꯩꯃꯗꯣ ꯕ꯭ꯔꯣꯖꯦꯟ ꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅ ꯆꯥꯎꯕꯗꯒ ꯑꯣꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯣꯅꯦ ꯅꯇꯩꯃꯁꯤꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯁꯔ ꯑꯗꯣ ꯉꯁꯤꯁꯦ ꯆꯥꯛꯀ ꯆꯥꯔꯝꯗ꯭ꯔꯁꯤ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯌꯧꯔꯁꯤ ꯕꯖꯥꯔ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯌꯧꯅꯕ ꯆꯠꯇ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯧꯁꯤꯜꯂꯨꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ ꯁꯛꯁꯦ ꯐꯠꯇꯪ ꯎꯠꯂꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯑꯁꯤ ꯅꯪꯁꯨ ꯉꯟꯅ ꯍꯟꯖꯧ ꯉꯁꯤꯗꯤ ꯍꯣꯏ ꯁꯔ ꯄ꯭ꯔꯣꯖꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯑꯩꯗꯤꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯔꯥꯎꯕꯅꯅꯦ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯕꯅꯤꯗ ꯏꯃꯧ ꯐꯪꯗꯧꯔꯤꯅ ꯄꯪꯍꯥꯗ ꯍꯔꯥꯎꯔꯤ ꯇꯧꯔꯤꯁꯦ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯁꯔꯒꯤ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯤ ꯑꯩ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅꯗꯤ ꯁꯔꯗꯤ ꯀꯩꯗꯧꯕꯩ ꯍꯔꯥꯎꯔꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯏꯔꯨꯖꯔꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯉꯝꯈꯣꯀꯣ ꯐꯝꯃꯝꯃꯨ ꯊꯣꯏꯕꯗꯣ ꯆꯥ ꯄꯨꯍꯜꯂꯛꯀꯦ ꯌꯥꯔꯅꯤ ꯁꯔ ꯑꯩ ꯊꯛꯆꯔꯔꯣꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯝꯃꯨꯀꯣ ꯍꯣꯏ ꯁꯔ ꯕ꯭ꯔꯣꯖꯦꯟꯁꯨ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯁꯨ ꯇꯤꯚꯤ ꯊꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯊꯣꯏꯕꯁꯨ ꯀꯤꯆꯟꯗꯒꯤ ꯂꯥꯎꯔꯒ ꯊꯣꯔꯛꯂꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯅꯤ
ꯇꯨꯃꯤꯟꯅ ꯇꯞꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯨꯁꯨ ꯂꯥꯎꯔꯒ ꯍꯥꯏꯔꯒꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯃꯤꯗꯥꯅꯤ. ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩꯅ ꯊꯣꯡꯒꯦ ꯃꯥꯁꯤ. ꯅꯪ ꯊꯣꯡꯕꯗ ꯍꯥꯎꯇꯦꯕ, ꯆꯥꯅꯤꯡꯗꯦꯕ ꯑꯩ. ꯀꯥꯏꯗꯅꯣ? ꯅꯪꯅ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯒ ꯆꯠꯂꯤꯗꯨꯅ? ꯑꯩꯃ, ꯀꯀꯥ ꯂꯥꯛꯑꯕꯣ? ꯀꯨꯏꯔꯦꯗ ꯂꯥꯛꯄ. ꯍꯣ, ꯑꯩꯈꯣꯏ ꯑꯔꯤꯕꯗꯣ. ꯉꯔꯥꯡ ꯆꯥꯛ ꯆꯥꯕꯗꯩ ꯀꯨꯝꯃꯛꯇ꯭ꯔꯤ. ꯁꯤꯈ꯭ꯔꯤꯕ꯭ꯔꯥ ꯍꯤꯡꯉꯕ꯭ꯔꯥꯅ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ. ꯄ꯭ꯔꯦꯝꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯂꯥꯛꯇꯦ. ꯃꯥꯒꯤ ꯂꯩ ꯁꯦꯝꯕꯗꯨꯅ ꯂꯨꯏꯅ ꯂꯩꯈ꯭ꯔꯦ. ꯑꯩꯅ ꯑꯃꯁꯨ ꯂꯣꯏꯅ ꯍꯦꯛ ꯁꯦꯟꯅꯕꯗ ꯁꯤꯗꯧꯔꯦ. ꯑꯩ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯜꯂꯦ ꯀꯀꯥ. ꯏꯁ, ꯀꯩ ꯋꯥ ꯇꯥꯅꯤꯒꯦ ꯅꯪꯒꯤꯗꯨꯗꯤ? ꯇꯧꯍꯣꯏꯕ꯭ꯔꯥ ꯇꯧꯍꯣꯏꯗꯕ꯭ꯔꯥ ꯍꯩ ꯈꯪꯗꯦ, ꯍꯩꯗꯤ ꯈꯪꯗꯦ, ꯅꯪ ꯑꯃ ꯀꯣ. ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯀꯀꯥ. ꯐꯣꯟꯒ ꯇꯧꯔꯒ ꯃꯊꯛꯇ ꯀꯣꯐꯤ ꯑꯝꯇ ꯄꯨꯈꯠꯂꯛꯑꯣ ꯀꯥꯏ. ꯅꯪꯒꯤ ꯁꯧꯁꯤꯗꯤ ꯀꯣꯐꯤ ꯄꯨꯈꯠꯂꯛꯑꯣ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦꯀꯣ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯣꯏꯕ ꯅꯪꯁꯦ. ꯃꯥꯅꯤ ꯀꯀꯥ. ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯥꯝ ꯍꯥꯎꯇ꯭ꯔꯕ. ꯃꯇꯨ ꯊꯤꯒꯦꯗꯤ ꯈꯟꯗꯦ, ꯑꯗꯨꯒ ꯑꯩꯁꯤꯅ ꯃꯥꯒꯤ ꯃꯇꯨꯗꯧꯅ ꯃꯥꯒꯤ ꯄꯥꯈꯣꯟꯗꯨꯅꯦ ꯁꯣꯔꯒꯁꯦ ꯍꯣꯟꯐꯝ ꯂꯥꯛꯐꯝ ꯑꯝꯇ ꯈꯪꯗ꯭ꯔ ꯄꯣꯠꯅꯤꯗ. ꯆꯥꯎꯕꯗꯤ ꯊꯣꯏꯕꯒꯤ ꯁꯧꯗꯨꯗ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ. ꯌꯨꯝꯁꯤꯗ ꯃꯥ ꯑꯃ ꯂꯩꯔꯝꯕꯒꯤ ꯏꯔꯥꯡ ꯂꯥꯡꯕ ꯐꯪꯖꯔꯤꯕꯅꯤ. ꯆꯠꯂꯣ, ꯑꯃꯨꯛ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ. ꯂꯥꯎꯔꯛꯄ ꯁꯣꯔꯦ. ꯆꯠꯂꯣ ꯀꯣ. ꯆꯠꯂꯦ. ꯑꯃꯨꯛ ꯂꯥꯎꯅꯔꯛꯀꯅꯨꯀꯣ. ꯅꯣꯏ ꯑꯅꯤꯒꯤ ꯎꯅꯕ ꯌꯥꯗꯕꯗꯣ ꯇꯧꯅꯨ. ꯇꯧꯔꯣꯏꯗ. ꯑꯗꯣ ꯗꯥꯕꯨꯡꯅ ꯍꯧꯔꯛꯑꯗꯤ ꯈꯪꯗꯦ. ꯃꯌꯥꯒꯗꯣ ꯍꯤꯒꯜꯂꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯈꯤ ꯊꯣꯏꯕ. ꯑꯩꯗꯤ ꯅꯣꯡꯇ ꯅꯪꯒꯤ ꯗꯥꯕꯨꯡꯅ ꯍꯧꯕ ꯊꯦꯡꯅꯗ꯭ꯔꯤꯗ. ꯊꯣꯏꯕ, ꯅꯪꯅ ꯍꯧꯕ ꯑꯣꯏꯅ ꯎꯏꯗ ꯑꯩꯗꯤ. ꯑꯁ, ꯀꯀꯥꯁꯨ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ. ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯗꯧꯅ. ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯠꯂꯦ. ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯂꯤ, ꯃꯆꯤꯟꯅ ꯃꯨꯔꯨꯝꯒ ꯁꯣꯜꯂꯗꯨꯅ. ꯇꯥꯟ ꯍꯦꯛ ꯆꯥꯗ꯭ꯔꯁꯨ ꯃꯁꯥꯒꯤ ꯈꯔꯪꯒ ꯉꯥꯡꯖꯒꯦꯗ ꯂꯩꯕꯒ ꯏꯔꯤꯈꯣꯝꯕꯒꯤ ꯀꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯃꯨꯛꯀ ꯍꯦꯟꯅꯗꯣ ꯉꯥꯡꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯔꯤ. ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯀꯤ ꯁꯦꯝꯂꯤꯕ ꯏꯔꯤꯈꯣꯝꯕ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ. ꯑꯩꯅ ꯁꯣꯝꯗ ꯁꯤꯈ꯭ꯔꯕ ꯍꯥꯏꯁꯤꯗꯤ ꯃꯀꯤ ꯁꯦꯝꯃꯤꯕꯣꯏꯔꯦ. ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯍꯤꯗꯥꯛ, ꯊꯝꯃꯝꯃꯣꯔꯥ? ꯈꯨꯝꯕꯒꯁꯦ ꯁꯪꯗꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯁꯝꯆꯦꯠ ꯍꯥꯜꯂꯝꯕꯗꯣ ꯖꯞ ꯂꯦꯞꯇꯨꯅ ꯊꯩꯕꯗ ꯐꯩꯔꯞ ꯌꯦꯡꯂꯛꯂꯤ ꯏꯔꯤꯈꯣꯝꯕ. ꯌꯥꯝ ꯍꯧꯅꯨꯀꯣ. ꯅꯠꯇꯦ, ꯈꯨꯝꯕꯗꯨꯗꯤ ꯌꯥꯏꯗꯅ. ꯁꯤꯗ ꯊꯝꯃꯝꯃꯣꯔꯥ ꯍꯥꯏꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯍꯥꯏꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ? ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ, ꯄꯛꯇꯦ. ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯖꯅ ꯄꯦꯛ ꯇꯧꯔꯕ ꯒꯤꯐꯇꯨ ꯍꯦꯛ ꯎꯔꯨꯔꯦ ꯊꯣꯏꯕ. ꯑꯁꯤꯅ ꯀꯩꯒꯤꯅꯣ? ꯀꯅꯥꯏꯅꯣ? ꯀꯥꯏꯗꯩꯅꯣ? ꯀꯩ ꯂꯩꯒꯦ? ꯀꯅꯥꯗ ꯄꯤꯅꯕꯅꯣ? ꯃꯔꯤ ꯉꯥꯡꯗꯨꯅ ꯒꯤꯐ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯤ. ꯏꯔꯤꯈꯣꯝꯕꯁꯨ ꯊꯣꯏꯕꯅ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯁꯝꯆꯦꯠꯇꯨ ꯃꯈꯣꯜ ꯊꯣꯛꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯀꯣꯛ ꯊꯝꯃꯝꯃꯤ. ꯍꯦ, ꯄꯥꯏꯅꯨꯀꯣ. ꯇꯥꯕꯤꯕ ꯅꯠꯇꯦ, ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯈꯠꯇꯨꯅ ꯊꯥꯡꯒꯠꯂꯤ. ꯊꯣꯏꯕ! ꯕꯣꯛꯁꯇꯨ ꯄꯥꯏꯔꯗꯨꯅ ꯍꯦꯛꯇ ꯀꯣꯗ꯭ꯔꯨꯛ ꯅꯣꯝꯊꯠꯄꯅꯤ ꯊꯣꯏꯕꯗꯣ. ꯂꯣꯏꯔꯦ ꯏꯔꯤꯈꯣꯝꯕꯗꯤ. ꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯃꯈꯥꯗ ꯅꯤꯡꯒꯥꯡꯒ ꯐꯝꯊꯈ꯭ꯔꯦ. ꯌꯥꯝ ꯃꯊꯥ ꯁꯥꯔꯤ ꯃꯥ. ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤ ꯃꯇꯧꯗꯨꯅ. ꯀꯩꯅꯣ ꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯏꯕꯅ ꯄꯥꯏꯔꯤꯕ ꯕꯦꯒꯇꯣ ꯇꯝꯅ ꯃꯃꯤꯠꯇꯨ ꯊꯝꯂꯗꯨꯅ ꯍꯦꯛꯇ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯊꯛꯀ ꯃꯈꯥꯒꯗꯣ ꯂꯣꯏꯅ ꯑꯣꯜꯂꯝꯃꯅꯤꯃꯦ. ꯀꯩꯅꯣꯃꯦ ꯅꯪꯕꯣ? ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯍꯦꯛꯇ ꯃꯨꯜꯂꯤ. ꯀꯩ ꯄꯣꯠꯅꯣ ꯑꯗꯨꯕꯣ? ꯒꯤꯐꯅꯦ, ꯒꯤꯐ. ꯏꯃꯥꯟꯅꯕꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯤ. ꯑꯗꯨꯒꯤ ꯊꯤꯜꯂꯨꯒꯦꯅ ꯇꯧꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯂꯣꯏ ꯐꯖꯍꯜꯂꯦꯗꯅꯁꯦ. ꯂꯣꯏꯅ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯝꯃꯅꯤꯕ. ꯅꯪ ꯍꯥꯏꯁꯤꯅꯦ ꯑꯩꯅ. ꯑꯁ, ꯑꯩꯗꯤ ꯀꯅꯥ ꯈꯪꯖꯒꯦ. ꯆꯠꯈ꯭ꯔꯣ ꯅꯪ ꯌꯥꯝ ꯊꯨꯅ. ꯅꯠꯇ꯭ꯔꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯅꯪ. ꯁꯥꯎꯅꯒ ꯁꯥꯍꯨꯝ ꯅꯥꯏꯅꯒ ꯊꯣꯛꯈ꯭ꯔꯤꯕꯣꯅꯤ. ꯁꯣꯏꯕꯅ ꯃꯥꯅ ꯁꯣꯏꯔꯒ ꯑꯣꯟꯁꯤꯟꯗꯨꯅꯒ ꯁꯥꯎꯖꯤꯜꯂꯝꯃꯤ. ꯖꯗꯥ ꯑꯃꯒꯤ ꯅꯨꯄꯥꯅꯤ. ꯃꯥꯅ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯁꯦ. ꯑꯁꯤꯃꯛꯅꯁꯨ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯇ꯭ꯔꯕꯅꯤ. ꯃꯤ ꯆꯥꯝꯅ ꯂꯥꯡꯒꯗꯕ ꯁꯔꯨꯛꯇꯣ ꯃꯊꯟꯇꯅ ꯂꯥꯡꯕ ꯉꯝꯂꯤꯕ ꯅꯨꯄꯥꯅꯤ. ꯏꯔꯤꯈꯣꯝꯕ ꯒꯤꯐꯇꯨꯗ ꯁꯨꯛꯂꯛ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯅ ꯅꯨꯡꯉꯥꯏꯇꯅꯒ ꯁꯣꯜꯂꯤ. ꯃꯥꯒꯤ ꯊꯣꯏꯕꯁꯤꯀꯣ, ꯀꯞꯅꯤꯡꯉꯦ ꯑꯣꯏꯕ.